पाव लेप्तना चूबा नोंगना नंबोल तुरेल कायरे इम्फाल जिरी लंबी की मफम क्यादा चिंगनिंग खायरे सखंगदबा सिंगना कैरा वांगखेमदा मियोय अमा नोंगमैना कापतुना हातलमले लोइनबीना थांगना यालमले अफब खुनाय अमा ओइनबा होटनबदा आसानबा मिटियंग लोइनना थबक तौगदबा अफब लुचिंगबा पुथोकपगी मतम ओइरे हाइना हानागी एजुकेशन मिनिस्टर बसंत कुमारना हाइख्रे अमदी ममांगी चैंपियन अर्जेंटीना बु माइथिबा पिदुना स्पेन ना वर्ल्ड चैंपियन ओइरे खुरमजरी ISTV गी नुमिदांगी मणिपुरी पाव मिटिंग ताबरीब सिंबु तराम नोकचरी पाव संदोंग पिजरी नंबोल कोंखाम ममांग लेकाइदा नंबोल तुरेल काइबदगी मफम अदुदा लैबा लौफम क्या अमदी ngaगी फार्म क्या इसिंगना थुमजिंदुना चाउना अमंग अता थोकदबदगी कन्नबा हौजिक कन होनबा हौख्रे ngasi नोंगमनिनि असिदा मणिपुरगी मफम सिनबा थुंगना लेप्तना चुरकपा नोंगना मरम ओइदुना नंबोल तुरेलगी इमाई वांखलक्तुना ngasi नुंगथिल चौराकना पुंग अमा मखाइरोम हेलकपा दुआइदा नंबोल तुरेलगी तोरबान नंबोल कोंखाम ममांग लेकाइदा चौराकना फिट 10 रोम पाकना काइबदगी मफम अदुदा लैबा लौफम क्या अमदी ngaगी फार्म क्या इसिंग थुमजिंदुना चाउना अमंग अता थोकदबदगी डिस्ट्रिक्ट एडमिनिस्ट्रेशन बिष्णुपुर वाटर रिसोर्सेस नंबोल पुलिस की टीम ओइना ममांग दलैबा मार्था पोस्ट तौबुल पोस्ट ngaikong पोस्ट रिजर्व लाइन बीपीआर गी पर्सनल सिंह नंबोल म्युनिसिपल काउंसिल गी स्टाफ सिंह अमदी लोकल वॉलंटियर सिंह तुरेल काइबगी पाव हेक फंगबदगी मफम अदुदा खुदकता चंगसिंदुना जेसीबी सिजनदुना कन होनदुना हौजिक अकाइबा मफम अदु थिंगबा हौख्रे ngasi athengba kairiba mafum adu mapung fana thingba ngamnaba hotnaduna miyamgi lanthum amang ata yaungdanaba kan honare mafam aduda STO nambol tongbram Sam Kumarna nambol police ki team amaga loinna mafam aduda changduna hakthengna tural thingbagi thabak chathariba adu yengsinkre नुमित खरनी गी ममांग दगी लेप्तना चुबा नोंगना मरम ओइरगा इम्फाल वैली गी अकुटपा मफम क्या इसिंग थुमजिले मफम क्यादा नौना इसिंग थुमजिनबगी पावसु लेप्तना लाखली नोंगजो से चिंगदसु चपचाना ताबा मरमना मफम क्यादा चिंगनिंग खाइबा मदी मड स्लाइड थोकले हाइरे इम्फाल जिरी लंबी गी अवांगखुल अमदी लोंगचुम पार्ट 1 अमदी 2 गी मफम क्यादा चिंगनिंग खाइबदगी गाड़ी चथोक चसिंदा अपनबा थोकले नोने डिस्ट्रिक्ट फाउदुना चेनबा तुरल सिंह खुदोंगथिबा याबा चांगी मथकता चेले हौजिक फाउबगी ओइना चाउना अमंग अता थोकपगी पाउदी लेट्री इम्फाल जिरी लंबी के अवांगखुल पार्ट 1 अमसुंग अवांगखुल पार्ट 2 दा चिंगनिंग खाइखिबा मफम सिंह NHIDCL ना लंबी फाउनबा थबक लौख्रे कंपनी असिदगी फंगबा पाउदा डिस्ट्रिक्ट पुलिस अमदी CRPF का खुदसमनदुना लंबे सिंह असि हानगुम फाउननबा कन्न होनरी अदुबु नोंग लेप्तना चुरकपना थबक सुबदा अपनबा ओइरे हायेंग नुंगथल फाउबगे मनुंगदा लंबी नकल अमदी गाड़ी चथोक चसिन यारबा याय हाइरे इम्फाल ईस्ट के इरलबुंग पुलिस कोनबा वांगखेम ममांग लेकाइदा मसक खंगदबा सिंगना मियोय अमा नोंगमैना कापतुना हातलमले लोइनबिना थांगना यालमले हाइरे थौदोक असे हौखिबा अहिंग नोंग्याय मतुंग पुंग अनिरोम ताबदा थोखिबने लेखिद्रबा मियोय अदुगी ममेंग ngankham thambau chahi 85 apokpa लेखिद्रबा NG बोतोन कवे थांगना यालमबदगी सोक्लबि लोइनबि अदुगी ममिंगना ngankamong bi kaina tombi कवे लेखिद्रबा थambau लाइबक्ता नोंमैना कापलंबदगे खुदक्ता लेखिदबने अदुगा माकी लोइना बिना कोक ngksam yauna masagi mafam kharada thangna yaलंबदगे सोक्तुना हौजिक अरुबा फिबमदा सिज हॉस्पिटल दा लेकनरे ISTV न्यूज न फंगबा पाउदा हारिबा मतम अदुदा मियोय अनिना युमगी ममांगथोंग फकाइरगा चंगलक्लबा मतुंग मिहात अदु चथरंबा ओइगने लोइनना मतम अदुदा मसक खंगदबा मियोय अनि अदुना लेखिद्रबा थंबौगी मचानुपा अमदी मचानुपीगी कादा चंगलक्पदा निंगाई संगदानबा थोरकपदगे लाव खोंगदुना मुकनरकपदा लेखिद्रबा मियोय अदुदा नोंमैना कापलबा मतुंग लोइना बिबुना थांगना यालंबने असिबा हकचांग इम्फाल ईस्ट के एडिशनल SP इरिलबुंगी पुलिस याउना फोरेंसिक साइंस के कांगबु लाक्तुना यंगसिलबा मतुंग ngasi ayuk लौखतुना जेनिम्स हॉस्पिटल गी मिरल संगदा थमख्रे अमरोमदा मिहाद असि कनागुंबा अमना आतमनना हातनबा चथकिबा मिहाद ओइगनी हाइना लेकाई मियामना चिंगनबा फाउनरी थौदोसगी मतंगदा हौजिक वांगखेम कोलगेम मियामगी ओइबा मिफम अमा पांगथोकले मेसेसिगी मतंगदा
JC ama semkibaga loinana laikai miam yauna mifam pangthokli mise sigi matangda semkiba JC ki convener na pen da bawafam phongdokpaga loinana tha sigi tangkuni thoi fawbada mihat pamioi puthokpiu mihat puthoktriba fawba siba hakchang lauroi karigumba chenaba mioi faba ngamdrabadi akanba khongjang sangsingani haiki asigi mihat asiga mari leinaba koi culprit sing haip tare mihat pal sing do koi laiba July gi tang kuni thoi gi manung bhawda koi mari leinaba koi gi authority na madu puthokpiu natraga di koi asiba chang se koi lauro paramdi magi nupi kena tumbi hari bisi juzik se ma rims tagi koi sija hospital da refer to ga lei hai ma su mangak ta soktana de akchang atai thangna ma su hat ke habegi magi atm ma yauna tawman adele horiba macha nupa ga nupi gi jisu yamna yam chamba ade angang moisi phajana me suru idriban lairiba situation Manipuri film sida amari rinaba authority na masidi yam seriously lawiraga prom action tawbiu habise convener moina ai appeal tabi afaba khunai ama oina ba hotnabada asanba metyengga loinana thabak tawgadaba afaba luchingba puthokpagi matam oire haina hanagi education minister ts basanta kumar na haikre wafamasi apunba clubs isok chingfuning thau sembilaima thawgalu famadi isok gram panchayat ka puna khutsamnana marirak suba oina chahe sigi kosem amadi bosem na loba class 12 ke exam amadi class 10 exam da makwang na fangduna mai paklaba mahiroi sing taramna okpaga loinana meritorious case award inthokpagi chingfu ningthau lai Bungda pangthokiba thoramda Basanta Kumar haikibani thoramadu da Isok Gram Panchayat ke chairperson W Deben SGO Nambol T Syam Kumar Lema Pokpam Jila Parisad ke member K James amadi senior career counselor Silomi Sanjan Bamna athiba mithunglen oina sarukya ki thoramadu da class 12 ke oina mahairoi tarani thoi amadi class 10 ki oina mahairoi humfuni thoi punna mahairoi humbudara marida case prize amadi certificate piduna pungning thogat ki MLATS Basanta Kumar na makatana mahiroi singna maipak naba hotnabada thaksi khasi leiba changi miyamgi luchingba oiriba makhoina masa masagi khandana miyamgi afaba thabak tawraba matamda afaba khunai ama oiba ngamgani lakadaba chahi khara seda Bisnupur district ki isok amadi naurem gi mafamda Kendriya Vidyalaya ama thamlagani sanaroi singi damak khanduna sai gi anoba center amasu soidana thamlagani aikoina luchingba oiringai miyamgi thaugal tawriba se isagi nungainaba amadi lanthum lepshinaba natte 21st century gi AI gi matamasida aikhoisu yausinduna honglakliba mahosa gi chawkhat lamjelda yawba ngamnaba hotnasi hainasu Basanta Kumarna makhata khe aina MLA oiribase Nambol kendra gi MLA ne not only udlo lema pokpam udlo gi MLA nateo Nambol kendra gi MLA ne dola doli gi MLA sunate Boti BJP ne piraga karambaya hai adubu MLA karamutunga dina aikhoi gi hujik oi MLA se Nambol ki leiriba prajamiya ising kuncha hai na voter leiriba mayam se loina ki MLA no mayam kangan jari thabak su mayam ki kalaga tawjagani ai Chahi Nauribi Nupi Amagi Kai Khumnaba Manghanbagi Thaudokta Nupa Ama Courtna Pokso Eki Makada Maralairi Haina Lauktokre Fast Track Special Court ki Judge W Tonen Maitaina Maralairi Haina Lautokraba Miwe Adudi Khwairakpam Tomba Maite Chahi Kunipal Apokpa KH Open Maite Laifam Nongpok Sekmai Lila Kambung Dagine Hauzikna Laimakhong Mapal Mamang Lekaida Laibani Hairi Haukiba chahi lisingani kunda victim oihuribi nupi macha sigi apokpina October 19 da Women Police Station Imphal East ki OC da Khwairakpam Tomba Maite hariba mi asina chahi mari romta suribi macha nupi oibi ki kai khumna ba manghan ki haina complaint ama tawrakhi complaint atu ka mari leinana Women Police Station Imphal East IPC ki section 506 amasung Pokso Act 2012 के सेक्शन 6 के मखादा FIR लौकटलबा मतुंग ख्वाइरकपम तोंबगी मथक्ता कोर्टा IPC के सेक्शन 506 अमसुंग पोक्सो ए के सेक्शन 4 की मखादा ट्रायल चथरखिबने ngasi chathakhiba hearing aduda fast track special judge number 2 Manipur gi judge W Tonen Maitaina Khwairakpam Tomba Maitai Pokso ek section 3 gi
matung ina maral laire loinana egasi section 4 IPC gi section 503 amasung 506 ki makada jairak fangningai oi haina lauthokre court aduna makata na victim oi horabi asida compensation oina lupa lakh manga pinaba khangan ki compensation gi senfam ase state government na victim compensation fund natraga CRPC gi section 357A gi makada atopa scheme dagi nupi asigi mahai tamba tungi punsi safana ba amasung hakchang fana laibada mateng oina ba pigatabani hairi senfam ase state government na order fangbaga numit kuntra ni gi manungda fangan gadabani maralairaba khwairakpam tomba court na sajiwa jail da thamnaba khangan baga loinena mahaki mathakta kari chairak pigani haiba tha asigi tang kuntareta matam lepkhre Chaukat-pagi mingda mahusagi saktam thugai batuklasi city semgatpada khungangi saktam kaihandana semgatlasi haina hanagi UNLF ki chairman RK Megan phongdokre wafama singasi wangu terakhong makha lekai dalaiba ibudau sana paulel pakhang San Paulen Pakhangba Harau Bungi Community Hall da Pangthokpa Nomagi Oiba Lomisingi Yaifa Thorangi Thoramda Phongdokhibani Multi Joint Agri and Allied Farming Cum Beekeeping Cooperative Society Limited Terakhong Kumbi Amadi Kumbi Kendra Progressive Farmer Association Terakhonggi Matingna United Youth Development Association Terakhong na sinduna wangu Terakhonggi Lomi Sing Amadi Kumbi Kendragi Manungdagi Lakpa Lomi Kayana Sarukyaduna Pangthokhiba Awareness Program Aduda Multi Joint Agri and Allied Farming Cum Beekeeping Cooperative Society Limited के President Lengonbam Gopal Society के Secretary Khumukcham Biren Maitei Treasurer Puyam Ranjit The Kumbi Kendra Progressive Farmer Association के President Sanasam Dinesh Samadi अतः Organization के आगे लुचिंग बकयाना थौरंगी मपुसिंग ओइना सरुक्या के RK Megan मखाताना Chaukat pa habasi khunai amagi chatna lon chatni khungang oirambadagi city oirakpa mafam yaudaba nate adubu karigumba chaukat pagi mingda thabak thoram ama tawrakpa matamda khungang gi mahausa gi saktam sing thugaiduna city oihanbagi thorang tawrakpa sing khungang gi miyamna chaukat pa thingbagi mahutta mahausa gi saktam kaihandana lambi thong semgatpa Lau unariba mafam sokhandana project adu mai pak naba hotnamina bachangi ngasi khanariba paikhat lakadoriba project asisu mausagi saktam kaihandana mai pakhan naba hotnamina se haike Sing low sing uriba pam sing diage sohandaba aduga khumikyo mausa satyam sing ase masi mahandaba city ema second hall no seven one of the uwa mya se kokthok ta pakta na thadaga ore construction do na ta awadi masi tore masi aswe concept ano momote ungi from sawa maya health care gi hospitals say that chale wala bi myam sing se world class lam yu han ba aduga angang sing le ka sa bina ba gedo balam da so private school sing ye adoma ayam na expensive ba fee ama atedi pros myam sangi ba se ma si smai chang da na a public school sing sember ba aduga na lai ma tang da so private hospital sing da tor smai na pa sha ya ma chang ba do ba na lai na ta ba adoma ba pun siro lo ma da hingna ba si wakil se masih thora si lori ba loop sing na farmers association sing the youth development association sing na masih up da khallaga samat sela pari haidana hana mahop sai de ram badan thum sing se destroy toroga ma ta khallaga sang ba na ta ma da hapat ko na do wa do ba concept ma ko ba so ma so tani hai se ba tham ni Multi Joint Agri and Allied Farming Cum Beekeeping Cooperative Society Limited ke Secretary Khumukcham Birena ngasi pangthokliba awareness program asigi nunggi oiba warwal piraduna paikalaka dawriba project asina lamdam asigi longmi singda chauna kanaba pirakadaba project ni masi mai pak naba punna khutsamna changsin minase haike Hardi wati longmi singi phajana pigani apuki re jori liya da leriba awa batari ba farmer sing de freedom yenga da pali lenga sina madu natana har jele mai magi mida jara piramaga farmer singa phangda ba masigi wafam sisu masigi subges ki phong na medicine biribasi masiju oi sarkar da abetam tambi waina pelong nomi lup magi de gi johaijari Congress amadi BJP na hunaduna political gi khudong chaba lawbagi thabak tokpiro
Laibak kanbada mai onsinsi haina Sipsena Manipur State Unit ki President M Tombin haikre wapamasi Bawuparada laiba Sipsena gi office ta pangthokpa paugi mifamda haikibani Tombina makha taraduna ngasi lamdamase da thokliba wathok lanthok mayamase Congress na maru hulambadagine maramaduna Congress na miyam da utchaiduna ngang sakliba sing ase miyam na muna nainabiu makoina lengak pairabadi laibak ase ingtappa hanjunba ngamgani hariba se aranbane Congress ki matamda lamdamase da mihat mipun kaya thokiba du makoi kauthokbagum tauri amarom da lising ani mangadagi hauduna Congress na su tauramba kuki terrorist sing amadi illegal immigrants singna kaubrugi siba mandir amadi loijing loya da laiba mitai gi umanglai gi laisang sing akhang ahe singa tanaduna sem sanana bagi damak NDA amadi RSS ki luchingba sing yauna mifam pangthokle atubada semjin sajinba hauragani haike Lady Quiggy government and lady she government she carino torsi masi mama sara su kunman to eva aina sumaina hire me no roy aina sumain tor neutral in a labor the karikaiba miam the ning mayam the tuna driver nakanam the cited to weganova as a minister Congress ka BJP ka hunaba che masi lady Quiggy mang the tariba awaba say take my amaraksida masi please Botul Laksano Lepiu, Akoi Lepke, Manipur Kamdona, Akoi shaped over the Gaba, Akoi integrity Kamdona shaped over the Adom Sanction Sema. Chahiyama chupna chatharakpa Laishram Samarendra Birth Centenary Celebration ngasiloshin kre Bengali mayekta laiba Manipuri literature gi resource sing khudingmak maitai mayekta onthoktuna hauziki mirol amadi mamangi mirol ga laiba gap ase Hanta Hanba Changi Manipuri literature gi fazaraba masak sing ase haujuki mirolda ningthina khanghanba matam oiri haina Laishram Samarendra Birth Centenary Celebration Committee gi convener Sarachan Thiamna phongdokre ngasi Laishram Samarendra Birth Centenary Celebration Committee na sinduna Manipur Press Club ta chahi machupna chatharakpa Laishram Samarendra Birth Centenary Celebration gi closing function ngasi pangthokre thoramaduda Site Academy Awardee RK Vivonsana Writers Union Manipur gi Advisor SM Sek Kabui Literature and Research Academy ki President Lanboi Kabui yauna lamdamase gi masak naiba ai bikana sarukya ki thoramaduga mari lenina Sarachan Thiamna laikhidraba Laishram Samarendra se lamdamase gi masak naiba ai ba amane laikhidraba ai ba sina haukiba chahi lisingani kun mangage July kunda chahi chama mapung fakiba siga iroinana Laishram Samarendra Birth Centenary Celebration Committee ama mahak masana convener oiduna lamdamase da lairamba amadi haujik leiriba masak naiba Aiba aibi singbu ningsingba makoibu singthaba amadi lakadoriba mirolda makoibu khangan nabagi pandamda ngasi fauba hotnaduna lakli Manipuri site gi oiba resource ayamba Bengali mayekta leriba sing ase maitai mayekta onthoktuna hauziki mirol singda pahanduna fazaraba pukai sing ase khangba ngamlakpa matamda generation gap ama leiriba ase kokhanba ngamgani phongdokhi thauramga mari leinana Laishram Samarendra na iramba Saireng Singh tongan ba masak naiba miyoy kayana pathoki Lamsang Kendrada tongan ba scheme gi makhada fisa kon kaya pikrabasu fisa bi lehodre haina Lamsang Kendra gi MLA S Razenna Laishram Yai Masing Memorial Trust na senduna Luker Maning Laikai da pangthokiba fisa kon yanthokpagi thoramda phongdokre thoramadu da Laishram Yai Masing Memorial Trust ki President L Nabakumar Halungi Deputy Director Yumnam Zugesori DIC Imphal West ki General Manager A Loken Directorate of Trade Commerce and Industries ki Internal Task Force Mining gi OC TS Fulchan Social Activist Dr. Kiran Yandrembamna Chingbana Akhanaba Mitung Singwaina Sarukya ki Thoramaduda Laishram Yaima Singh Memorial Trust na Lupali Singh ahum puthok laga Lupali Singh tara ne thoina sendoi yaudaba loan oina pinabagi mioi chamaga tara rom form thazilakpada ahan bagi oina beneficiary kun mangada visa kon yenthokhi Thauramga mari lenna trust ki President L Nabakumar na center na miyam gi yaifanaba thadarakli ba Hana MZNRJS Kauramba Housingna VVG Ramzi Kauraba Skimasi photo kaplaga sel fangba oina launarapadagi thabak suba nombagi hainabi mangkhre hainabi asi manghan bayaroi haibagi wakalolda lanai oina fisa kon pibagi thoramasi paikhatpani haiki
MLA Rajana Makha Takibada Tongan Tongan Scheme Makada Kendra Ginupi Singidamak Fisakon Kaya Yen Krabamatung Langsu Ahongba Mamalda Pikrabasu Fazana Fisaba Nupi Masingdi Yamna Nemle Laibaki Scheme Mai Pak Trabasu Ngasil Lanai Oina Piriba Fisakon Sing Asidi Mai Pak na Sizinabiu Haina Apil Tauke Lamsang Gendragi Tongan Tongan ba Lambising PMGSY gi Makada Semnaba Nauna Tender Taure Atubada Semba Horaklagani Haike Social worker oiba miyam gi thabak tawningba adugumba miyoi kaya amanasu marnai goiba ngamjaba puthoga aikoi gi Manipur da leiba mifum khudingmakta khudong chaba piri ngasi mak Navakumar na magi laigidraba pabungi mingda magi trust hasina aikoi gi nupi singdal olam mampine sik mana mifum khudingi magi pocket tagi sumaina pira kanda aikoi gi imung ama hingannaba honagani haidana thoglaiba port ase Masi akoina yamna thaganingai hoi Haureibi Awang Laikai Dalaiba Water Supply Scheme Chief Minister Yumnam Khemchan Amadi Langthabal ACG MLA Karam Siamna April Kunmapal Lisingani Kuntarukta Sanga Kiba Thahum Farakadauraba Asi Faubada Paikat Kadauriba Thabak Kayamarum Paikat Tabana Maram Oiduna Ngasi Faubada Miamda Afaba Sing Sing Pibangamdri Thabak Loidana Inauguration Taukrabadi Water Supply Gi Sem Sabat da maram ama natraga amana mapung fakidaba yai khanbadagi April 28 lisingani kuntarukta Haureibi apunba club amasung organization singi apunba body ama oiriba Haureibi apunba lufna Pm-Istv Manipurda petition ama pisinduna miyam gi mifam famkibaga loinana mari lenaba singda mangjo wa thamkre project asi loishinduna Haureibi yumthong khudingda afaba sengba ising fanghandragadi miyam nakan bakhungjang kaya sangsilak lagani hairi Manipur Gahan Boina Fashion Designing gi College ama oiriba Delak Institute of Fashion Designing Thawal Okram gi nauna saba loiraba sanglen ngasi haunabi matungina Khangabok Assembly Constituency gi MLA Okram Surjakumar na sangaduna college ki authority da khutsinakre Tharamadu da MLA O Surjakumar Khongnang Thaba University Imphal gi Vice Chancellor Professor Naurem Joy Kumar Thawal District Chamber of Commerce and Industry TDCCI gi President N Sarat Chandra Amadi Ningtibi Collection के Creative Director Silas Kainangbam na akhanaba Mithunglen Singh oina sarukya ke Tharam ge sarukama oina MLA O Surjakumar na college ki sanglen adu sangabagalwena na college asibo mai pak naba honabada chauna mateng pangkhiba promoter staff college staff mahiroi amadi college asigi pass out mahiroi singda achamba khudol tamduna pokning thogat ke Tharamadu da wangang laduna MLA Surjakumar na aikhogi iramdam Manipur ase piklaba su pikna hiram khudingda atopadagi noptaba lamdam ama oiri hiram khudingda sports da education da art and culture da iramdam asigi ireicha singi thoidok hendoklaba kaya mahausa da yaujrakle masibu hena chakot hanaba amadi yokhatnaba hotnabada aikhoi pumbana sarukya si haina apil tawke yamna picture walaoi tar kasu कोई किसी का वहाँ में international level का any field का either it may be medical field or scientific field or sports का art and culture का अदुना कोई सी तो ये है तंत्र का है दी कोई सारे को कलर से इन्हें हाई नहीं है अपना अदु कुछ कोई talent में हम सिंधु हाई से भी हुआ कोई leader कोई politician में हम भी है businessman में हम chamber of commerce के through तो भी है labor in industries का ये उससे भी ना बनी तो labor industries में भी तो है current interest तो भी वैसे कोई मतलब ये हमारा Khungangi nupi singbu sentok lambi piduna masana masabu sentok lehenduna chawkhatpa khunai ama ohena ba wakalolda Manipur lengaki Department of Rural Development and Panchayati Raj ki makada Manipur State Rural Livelihood Mission MSRLM na achauba thaudang logduna village level federation kaya semduna changsilak pagi saruk ama oina thanga AC ki kha thinungai gram panchayat ki manung channa thangalawai khungangda sub help group tarahum doina punsinduna sem kiba Sintha village level federation semlak kiba chahi ahum
mapung farakpagi ahum suba mifam kam anniversary thoram amaga loinana national gi thakta medal lawraklaba sanaroi sing okpagi thoram amanga se thangalawai community hall da pangthokre Sinta Village Level Federation Sinduna Pangtoki Bathoram Aduda District Mission Manager MSRLM Bishnupur Angom Amarjitna Chief Guest Sinta Village Level Federation ki President Oinam Kunje Sorina Functional President District Coordinator Block in Charge MSRLM Bishnupur Thongnauzam Sailesh Kumar CC MSRLM Takhelambam James Amadi Laikai gi ahal singna mathang sina guest of honor singoina saruk yakhibaga loinana ngasi gi thoram gi saruk am oina Maharashtra gi Nasikta pangthokiba 14 National Panchat Silat Championship 2026 ta Gold medal Lawrak Laba Thangalawai Lystrom Eliza Devi Championship Asimaktada Gold medal Amaga Bronze medal Amaga Loinana District level Wusu Tournament Bronze medal Lawrak Laba Ningthozam Sonalika Chanu Anibu Village level Federation Gi Maikai Case Award Piduna Pungning Thogatki Ngasigi Thoramaduda BLF Asi Matau Karamna Chawkhat Hangadage Self Help Group members Sing Punsinduna Karamna Isana Isabu Thabak Piduna Hana Lairiba Sentok Tagi Karamna Sentok Hengat Hangani Haibagi Matangda Wafam Kyasu Kupna Kananaki RK Sanatombi Devi College of Education gi Kunmari Suba Bed Course ki Inauguration Cum Orientation Program ngasi pangthokre Nodeo Sida Leba College asigi Auditorium da Thoram Aduda MU gi School of Education gi Din Amadi NCTE New Delhi gi Member Professor Premlata Maishnam RK Sanatombi Devi College of Education gi Principal Dr. T.S. Premavati Advisor Dr. K.S. Azid Amadi RK Sanatombi Devi Educational Institution Singi Vice Chairperson T. Asa Oja Singh Amadi Naunaming Salaklaba Student Teacher Trainee Singh Sarukyaki Thoramaduda College ki timetable amadi syllabus yenthokpaga loinana staff Singh Oja Singh amasung trainee Singh marakta interaction amasu pangthokki Chief guest ki warol piraduna Professor Premlata Maishnamna ngasi gi numerasi degree amakhak paina bagi ahoba nate kunai se gi naha oiriba kayabu tungyumbi semna bagi ahoba numit amani Oja Singh na mahiroi Singh da lairiba haithoi Singh thoiba Singh bu uba ngamba amadi achangba mi oina sembi sabiba ngambana education da ahongba ama puraknaba NEP 2020 da Oja Singh bu mayai da thamlibani Ozana mahai tambibagi mathakta kunai asibu afaba lambi da lamjingli haiki Manipur State Cooperative Union gi mahut sinduna chatkhibi Jina Potsangbam Anirak Suboina National Cooperative Union of India NCUI Governing Council gi member oina khankre Ministry of Cooperation gi makhada Siri Institutional Area August Kranti Mark New Delhi da pangthokpa Governing Council gi mikhalda Sikkim State Cooperative Union gi President pu maiti bapiduna Jina Potsangbam amukhana Mikhalasida Mai Pakibani Panbaya Badili Singani Kunda Pangthokpa NCUI gi election da Mai Paktuna Jina Potsangbam Governing Council asigi ahan banupi member oiba ngamkhibani Hauzik Pogam Raktana Ten break amatang lominase Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Kapidon cup syrup thakpiu Kapidon cup syrup Big announcement Akas Manipur chapter gi tuition fee handak chahi gi oina 100% wife tawjiragani akopa marol gi damak makhada pijariba telephone number asidagi khangwi bayagani natraga aikoi gi campus office ta legbiraklaga akopa marol khangwi bayagani loinana experience leraba faculties singna class tawbusu hokre Birtigan Rajat University, Kanchipur, Southview, Imphal West. Admission is going on for various graduate and postgraduate courses, Bachelor of Pharmacy, Diploma of Pharmacy, and Special B.Ed, HIVI and ITT. For details, kindly visit the campus or contact the numbers below. Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra Liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghalakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break itung da taram nokchari makhataba pau pizari
Mihut khandringai matamda apapata naina hause mihut oikraba matung faifate haibagi kanaba thoidokna leite haina Lok Jana Shakti Party LJP Rambilas Manipur State ki President Khoirom Dipun haikre wafama singa se kang kumhai gamari lenena konthauzam makha lekai da hangba relief camp ta changjafam loduna leriba miyamda party asigi maikai degi chana thakna ba potlam sing tengbang ba amadi chak chamina bagi thoramda phungdokhibane Mark Namaka Taraduna Kumhai Harau Amalakpa Matamda Relief Camp Talariba Miamga Totnatina Duna Makwagi Damak Lepli Haiba Utnabagi Wakalolda Ngasi Party Sigi Maikadagi Ngamzaba Potlam Sing Tengbang Bani Miamgi Ihul Kangba Miamga Totnatina Duna Laiba Ngamgadaba Mihut Kanse Mikhal Mai Pakraga Miamgi Awaba Uruitaba Mirepta Bhot Bigumsi Haike Kugi masa masagi kendra da laiba candidate khatanang elect tawbiu haibasi si yamna chumba wafum nei habdi masana magi masagi kendra du da lairaga awaba je karino adugi ngasi lan thoba matung da myamna nangi ba awaba je masana masagi laikai da lairaga di adum jupsana khangani na khangle masa mangna yauna aduna masagi kendra da laitaba midi hogi praja myamna ju yam kana elect tawbi gano na agi wakhanda ge ju haijani Academic Writing and Publication in Scopus and Peer Review Journal Social Science and Humanities Hiramda Numinini Chathagadaba National Workshop Hudokpagi Thoram Pangtokre Maharaja Bodha Chandra College na Vidya Bharati Ucha Shiksha Sansthan Manipur Prantna Senduna Palace Compound Laiba Maharaja Bodha Chandra College ki Auditorium da Pangthokpa Thoram aduda College asigi Principal Dr. Bhavananda Takhilambam Danamanjuri University Imphal gi Hanagi Vice Chancellor Professor N. Ras Mohan amasung Tripura University Agartala gi Hanagi Vice Chancellor amadi Manipur University ki Commerce ki Professor GP Prasanna Maru Oiba Miyosing Oina Sarukyake Workshop adugi matang da wangang laduna GP Prasanna Aikoina afaba academician ama oige harabadi aikoida afaba publication ki knowledge leiba mathautai aikoina PhD loiraba matungda assistant professor natraga makalama hektagi academician oige harabadi aikoina tamluriba subject adugi mathakta aikoina lairi kaya publish tawkhre conference kaya yamna sarukya khre haibasu yamna maru oi aikoina aikoigi tungi punsida maipakpa assistant professor natraga professor BC Fawbo oige harabadi International Journal amadi Scopus Journal Publication ki matangda knowledge leiba mathautai haike Handak chahi ki bosem amadi kosem na lauba class 10 amadi 12 ki exam da 70 PC ki mathakta mark wang na fanglakpa mahiroi sing amadi Higher Secondary School da tamlakhiba lingjel hijamna mapal suba position yaurakpada lingjel gi mafamda achamba khudol piduna pokning thogatpagi thoram ama Youth Patriots Association YPA amadi khumana pokpa Social Progressive Club Anina puna sinduna kumse sahi gi oina ngase konchak mamang lekai community hall da manapi bagi thoram pangthokre thoram aduda senior citizen huidrom ibohal KHASPC club ke secretary Sapam Kishan YPA gi secretary Okram Kiran KHASPC gi oinam Robindro amadi YPA gi advisor Mongzam Basanta amasung tongan ba school singe mahiroi singna saruk yakhi bagaloina tongan ba school singdagi mahiroi tara mukhan gatuna pongning thogatki Ideal Teachers Training Academy Sajiwada ngasidagi B.Ed ahanba semester batch induction program haudokre college asigi multipurpose hall da pangthokiba thoram asida MU gi Controller of Examination Tokpam Sante Kumar Academy asigi Principal Dr. Y Ranjan KH Kalasu sarukyake BLF Lariking Bum Laikai Oiba Annual General Body Meeting ngasi Henjunaha Community Hall Laring Bum Laikaida Pangtokre Mifamaduda District Mission Manager Imphal East Naustram Basantra Hizam Tombi Chairperson Lariking Bum GP Ruchi Konsam Manager MRB Lamlong Branch Mangsatabam Lakshmi President Luchingbi BLF Hais Pravavati President Thongambi CLFSU Sarukyake Juvenile Theatre Kongba Khetri Lekai gi Lifetime President Oirambada Natana Theatre asigi play kaya da Director gi Thau Pubiramba Okena Makchamna Laikhidabada Theatre Group asigi Executive Members sing yauna Members sing na sarukya duna minute ani 2 minute leptuna awapa phongdokre hari Idno Heritage Council Harikona Su Manipuri Cinema amadi Theatre Gilamda Masak Naiba Director amadi Actor Oibiramba Oken Amakchamna Laikhidabada awapa phongdorakle
World Cup ahumlak champion oiraba amadi FIFA ranking da ahum subada leiriba Argentina bo amuktang champion oiriba amadi FIFA ranking da ani subata riba Spain na maithiba piduna chahi tarataru ki matungda anirak suboina chahi sigi FIFA World Cup ki champion oiduna medal amadi lemjaningai oiraba trophy ga loinana seloina $1 million yankai mathoi gi mapu oikre Malem gi lebak ahum USA Mexico amadi Canada na yumbu oiduna mamang thagi tang tara mathoi dagi lebak ni funipal da group tara ne thoi thokna khaidoktuna stadium tara mathoi da chathariba FIFA World Cup ki haukiba nongyai matung pung tara ne thoi ga minute kuntra tabada New York New Jersey Stadium East Rutherford ta sanakiba chahi sigi FIFA World Cup ki areba match ta World Cup ahumlak champion oiriba Argentina bo amuktang champion oiriba Spain na goal ama sinoda maithiba piduna champion oikibane match ki apiba minute marfudara gi manungda Spain na akanba attack tawduna sanarabasu makoina tawkiba goal attempt sing adu goal onthokpa ngamdabadagi extra time haptuna sanaki apiba minute marfudara asigi manungda mamang edition gi champion Argentina na mayok naba team Spain da amuk fawba target chumna goal attempt tawbangam khide Spain gi mai pakibagi goal adu Barcelona gi sanaroi Ferran Torres na match ki extra time gi minute chamaga subna taruk suba minute chanki pangthok liba cup asida Spain na leg round gi final fawbada match Nepal sanaki bada match amata maithidana cup asigi champion oiba ngamki match asida Spain gi mai pakpagi goal chankiba Ferran Torres na player of the match taki runners up takiba Argentina da seloina $1 million kuntramari ahum suba takiba England da seloina $1 million kuntramadi mari suba takiba France da seloina $1 million kunnipal piki cup asida punna goal tara chankiba France ke Kylian Mbappe na golden boot winner oikre golden ball winner na Spain gi Unai Simon na taki young player award ta winner na chahi taramapal khakta ngaidiba Spain gi Pau Cubarsina lokre Makha tabas sanabagi pauda Aman ge Jordan da tha sige tang tara taruk tagi tara mapal da pangthokhiba Asian Cadet amadi Junior Judo Championship ta medal loroklabi BBA mayang Imphal dagi haukiba judoka KG humfumdoi makha gi da India ge mahut senuna sarukya kibada gold medal loroklabi mayang Imphal thana maning khunaudagi linthoi chanambam apokpa chanambam ibohal amadi chanambam ongbi Guneshwari KG Yankai ni thoi makha gi kanglupta silver medal lokhibi mayang Imphal thana wangkai lekai dagi leisang them nungsi thoi apokpa leisang them ibotombi maitai amadi leisang them ongbi Radhamani leima championship asida KG humbudara makha gi kanglupta silver medal lokhibi mayang Imphal thana wangkai lekai dagi khaidem taibanganbi apokpa khaidem gunamani amadi Khoirom Bimolata amadi KG yankai taret makha gi cadeta bronze medal lokhibi Mayang Imphal thana maning khunaudagi Jenny Chanambam apokpa Chanambam ibohal amadi Chanambam ongbi Guneshwari bu BBA Mayang Imphal na harauba amadi nungaiba fongdurakli BBA gi sanaroi sing asibu takpi tambiriba coach sing executive member sing yauna lamdam adugi ahallaman maira paibi nasu nungaiba fongdokladuna makha taba competition sing dasu hena mai pakpa purakpa oirasan hairi Manipur Kang Association na Sinduna Tara Suba Lat Mangsa Tabam Iboyaima and Puinabati Memorial League Kam Knockout Kang Tournament 2026 Open Category na Haukiba July Anidagi Sri Ram Gopal Dev Mandap Yash Kul Kang Sangda Team Tara Humdoina Group Ahum Thok na Pangthok Tuna Chatharakpa Tournament King Ase Sanaki Bada LSK na KKCO bu Panjil Kulhumdoi Tara Mathoida Maithiba Pikre Hayeng Gopal Dev N Amadi Thangmai Ban Sanaragani Aroy bada maroy bapa mukahna pisari Leptana chuba nungna nambol turel kaire Imphal jiri lambi gi mafam kyada chingning khaire Sakhang daba singna kairau wangkhem da mi ama nongmai na kaptuna halamle loina bina thangna yalamle Afaba kunayama oinaba hotnabada asan bamitienga loinana tabak tawgadaba afaba luchingba pothokpagi matam oire haina Hanagi Education Minister Basanta Kumar haikre
amadi mamangi champion Argentina bu maithiba piduna Spain na world champion oire ngasigi oina dia sibina sandok chaba Manipuri pau matang asida losinjare medeng tamri mapumna mako amuka hana khumjare